Hauzik Lobirasi Radio Lila Utki Mapei. Lila asida saktam langliba singdi Sarat ki saktamda Aheibam Suraj. Thaballei ki saktamda Longjam Wakchingleima. Thaballei gi mama Soro gi khonjelda Sapam Chanu Prema. Nganba Khwairakpam Nupathoiba. Pari gi khonjelda Irom Athouba. Chaothok ki saktamda Oinam Tomthin gi khonjelda Tomthinnganba Aribam. Pradhan amagi khonjelda Khwairakpam Bishwamitra. Lila asi Yai School of Artists ki artist singna sanabiba Radio Lila ne. Lila asibu takpi tambirakpa Khwairakpam Bishwamitra. Lila puthokpa Sanjit Saikhom. Hauzik lawbirasi Radio Lila Utki Mapei. 이붕어! 이붕어! 하이마, 그이더우래. 낭나 짝상시다. 옹두나 라이람비버시보. 이마. 하유니. 바바나 윰다 할라키더버시 chahi kayamuk pharamani? chahi kunmukti helamadra. Ngaiko, nangsi 1990 haita popo natro. Kaugangra po ni thaine hansingse. Noizu hayeng ahal oirakanda ima hoidongnane kaujal thirakkadoribani matam masi haukiba khanghopo nate. Khut thekna sahidi nambo hekta poramgadoribani ne. Adu oisu ningsingba khudingi kuthibu kanana puthokna doino. Kuthidadi aise 1998 ki September ki date 12 ta poena iramima. To ima hoisune kokti leibane. Aibo oina thamamibado hayeng charol chirol phawna khanghaunabani ne. Adu oiradi aise hujik chahi 19 chureni ima. Suramani. Nang pokpa matung chahi ama leiragane nang babana leikhidabado. Adudi chahi 19 mapum phare koima. Phare. Isa junga sidi mapung phaba pakhang ama haibado oiredana. Adu karigino nang ngasi bababo ningsingdun hangibasibo. Kaidawre? Se khutto hamdo uroso. Ima isa saksa thuase. Ado ima kasardagi babagi karma yawami ama phaba lakhidabra. Lakhidreda. Hey, kaidawre? Nang ngasi asuk kuirabo wari asibu adu kupthana hangibasibo. Nati izada kanana kari hairakpa yawrage. Kashu tawdede ma sum khangningakpagini. Nang mamtol hoi nani hoi mayam ama leiribasidi sida. Ima Manipuri hojik oiraiba phibam sida kanano karino kaimta khangnadraba matam sida haurakpham khanghauba thihauba chumgadra khanba. Farese sakcha jathonaba tarose. Phare sathoasi lao. Handakti ningtham tha sisu nganna ingdauri laudusu khawba yarabane. Imana nang mamtonda loina sinakrabani. Ima ai khudam ta hamakige. Hoi. Chaura abanina mapagi mari makhung thira enise. Tamo matamse hauki nangi hangbasidi ngasisu menchindana lairi. Ay ngasidi nasana hanglakpa wahangi paukumase piba ngamdrene tamo.
Nangbu kadayda laybage. Nachana hangliba wang sige paukumchi. Amukta kumulawo tamo. Kahino ni ngasi di Imphal manung sibo mi sing se mai ma thokpa pangsen da jena badong tawi ne as aduga gari sing su khong na pak ta thongnai ne kai dawra bajano as ai di lang mayam si su loksil lure kamai na parking yauni tawri si de okto ai amuk ta kanga pa mamang phok da yaw za hoge hai ma khamam da bi thok khene si masu as oto Ele Shabi, nangi lang singdo, gari mo nung sida lang kalo. Aduga, nangi tong kalo. Kakayno ni, asi itong pasin na. Nangi sida, Imphal manung sidi, mi makalayam suya hai bani. Ay na nupi wala sida, mana kudong zaba lang na bukilang ba? Ay na hai sinang wanda ne. Nagampaw da pulis na nupa matanar ka nung may nagkapaga pari eh. Aduga, dukan achoba madasu, bumbu khairi eh. Adu ine mayam kai duna chene Kaino hai sibo. Nang musi kai odurige. To kholo lo. Kaino hai sibo. Ai di kamdong ni. Ai nang muna gok jak bro. Nupi nang nathanta nang yam sing siga kamdo hoge hai no. Ai heta thilamage lo. Thuna karo hai bani ne. Yani tanja sida mu pung le ne. Sidi ba. Yani ai heta thangka zara. Wose kashu mang wose. Ai thambirage se. Sida hapo. Yara bro. Thorage. Kayo ge habno nangbo kanga pa mamangi gari parking da dum thambiramo kanga par mamangda au pare kangla mamang di yoge parking sidi pangang hangin hima sidi kadam ta laiti ni sidi yum di kadai de gino is sidi kamdong ni ai de kana yum ni toy sidi sabi ai na hangi sinang wonda ne yum bu kadai de gino ba yum bu di pangham la panati a thawal da gini thawal da gine ba panglap di ne kamdo she gari di am phok leite anak pada mari mata gam ta leitro lei rasu lei radi du da thin biramage as ngai ko da nang na maro lama pang ang ngangi thawbalom da sum thawtharo aduga asai da gari ga thengna bra yenga seba ai nangi bara da soidana pini ye leitre puru baina lan batare ne bara kaina mo thobal kale kaino ai thin biramage thawbal how khale kai dani thobal how khale kai de pare hojikpu thobal mu yobu tari ba Boyai nang ngasi nungthilgi hidak thakthri male nang sune nungtigi thae khangadi ima ngai drasu ko lora thak yabani ma ai hidak tharingdiye nasi sungasi di lang khara yam lauruni haina imphal satkhibani se ising ju sida leire nasi na phi khara sari sina imung su punari bani aina pangal se khara kanduna akan bathabak suba sungamdre hingkhol gi mana masing se yengsin banatana kobi masoi sing se pullaga horen kaithel da yolukige aduga nahan gi doctor na irakpa awat pa hidak singdo ima laura age nasi dubu kaidaw grazano ni he
ꯑꯩꯕꯨ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ. ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯈꯥꯝꯃꯤꯁꯤꯅ? ꯑꯩꯃ, ꯅꯆꯦꯅꯤꯅꯦꯍꯦ. ꯏꯆꯥ ꯂꯥꯛꯑꯦꯗꯅ. ꯍꯣꯏ ꯏꯃꯥ. ꯏꯃꯥ, ꯑꯁ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯗꯨꯅꯤ. ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ. ꯅꯨꯃꯤꯠꯁꯤ ꯇꯥꯈꯤꯗꯧꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ. ꯒꯥꯔꯤ ꯉꯟꯇꯥꯅ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ, ꯀꯩꯗꯧꯔꯕꯅꯣꯅ ꯏꯃꯥꯁꯨ ꯈꯜꯂꯝꯃꯤꯕꯅꯤꯅꯦ. ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯂꯪ ꯌꯥꯝꯃꯦꯅ ꯑꯣꯇꯣ ꯅꯦꯛꯑꯒ ꯂꯥꯛꯏꯔꯣ? ꯅꯠꯇꯦ ꯃꯤ ꯏꯃꯥ. ꯇꯥꯃꯣꯁꯤꯒꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯁꯦꯝꯕꯤꯔꯛꯑꯣ. ꯌꯥꯅꯤ. ꯇꯥꯃꯣꯁꯦ ꯊꯦꯡꯈꯤꯅꯦ ꯍꯥꯏꯕ. ꯑꯁ, ꯇꯥꯃꯣꯁꯦ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯌꯧꯔꯝꯃꯣꯏ ꯏꯃꯥ. ꯍꯣꯏ. ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯁꯥꯟꯅꯔꯁꯤ. 이마수 그이텔 잣도이니 이붕어 이마 사 세무키게 셈비루누다 이마 와나나바니 그이텔 잣니 하이바도 그야am 랍게 ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯗꯤ ꯏꯝꯐꯥꯜ ꯍꯟꯗꯧ ꯑꯣꯏꯔꯝꯅꯤ. 이마ꯗꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯀꯥꯗꯧꯕꯅꯦ. ꯀꯨꯏꯔꯣꯏ 이마 ꯆꯥ ꯁꯦꯝꯃꯛꯀꯦ. 이마 ꯀꯨꯏꯔꯣꯏ 이붕어 이마 ꯀꯨꯏꯔꯣꯏꯀꯣ. ꯑꯁ ꯑꯣꯏꯍꯧꯔꯤꯕ ꯏꯝꯐꯥꯜꯒꯤ ꯃꯑꯣꯡꯗꯨꯒ ꯑꯗꯨ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤ나 ꯅꯦ ꯇꯥꯔꯦ. ꯑꯗꯣ ꯃꯤꯡꯗꯣ ꯊꯥꯕꯜꯂꯩ ꯍꯥꯏꯕꯅꯤꯀꯣ? ꯃꯥꯅꯤ. ꯌꯨꯝꯅꯥꯛꯁꯨ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ? ꯉꯁꯥꯏ ꯍꯪꯍꯧꯒꯗꯕꯗꯨꯁꯨ ꯅꯪ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ ꯍꯪꯍꯧꯗꯕꯅꯤ. ꯁꯥꯎꯅꯨꯀꯣ. ꯁꯥꯎꯗꯦꯗ. ꯑꯩꯒꯤꯗꯤ ꯇꯨ ꯑꯥꯗ ꯃꯉꯣꯟꯗ ꯍꯤꯞꯄꯤꯕ ꯏꯄꯥ ꯅꯨꯄꯥ ꯑꯅꯥꯕꯁꯦ ꯑꯁꯤ ꯅꯠꯇꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯅꯤ ꯁꯨꯖꯗꯤ. ꯑꯗꯨꯒ ꯌꯨꯝꯅꯥꯛꯄꯨꯗꯤ ꯅꯤꯡꯉꯣꯝꯕꯝꯅꯤ. ꯅꯤꯡꯉꯣꯝꯕꯝ? ꯑꯣ, ꯄꯥꯕꯗꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯄꯥꯕꯁꯨ ꯆꯍꯤ 3 ꯐꯥꯔꯦ ꯂꯩꯈꯤꯗꯕ. ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ 3ꯗꯪ ꯂꯩꯖꯕꯅꯤ. ꯏꯈꯨꯔꯥꯁꯤꯡꯒꯤ ꯃꯇꯦꯡꯅ 이마 이자 힝ꯕ ꯉꯝꯖꯔꯤꯕꯅꯤ. ꯑꯗꯣ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯅꯤ. 이마ꯅ ꯆꯥ ꯁꯦꯝꯃꯤꯁꯦ ꯊꯛꯑꯒ ꯍꯟꯕꯤꯈ꯭ꯔꯣ. ꯑꯁ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯑꯩ ꯊꯟꯇꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ. ꯊꯥꯕꯜꯂꯩ ꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯌꯥꯎꯔꯤꯕꯣꯏꯔꯦ. ꯑꯗꯣ ꯏꯗꯤ ꯀꯥꯏꯍꯦ. ꯃꯤꯅ ꯎꯔꯒ ꯒꯥꯔꯤ ꯊꯧꯕꯅ ꯆꯥ ꯊꯛꯑꯒ ꯍꯟꯈꯤ ꯀꯥꯏꯅ ꯅꯣꯛꯅꯅꯤꯗꯣ. ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯅꯕꯤꯒꯗꯕ ꯃꯤ ꯂꯩꯇꯤꯌꯦ. ꯍꯪꯒꯣꯏꯕꯤꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ. ꯃꯤꯡ ꯀꯧꯏ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ. ꯊꯥꯕꯜꯂꯩ, ꯅꯈꯣꯏ ꯁꯥꯏꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ, ꯆꯤꯡꯌꯥꯒꯤ ꯑꯆꯤꯛꯄꯗ ꯎꯆꯦꯛ ꯋꯥꯌꯥꯅꯒ ꯈꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ. ꯑꯗꯨꯒ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕ ꯄꯥꯠ ꯃꯌꯥꯏꯗꯒ ꯁꯥꯠꯂꯤꯕꯁꯦ ꯊꯔꯣ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯅꯨꯡꯁꯤ. ꯏꯝꯐꯥꯜꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯋꯥꯏ ꯂꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯕꯗꯨꯗ ꯐꯖꯔꯕꯣꯏ ꯅꯤꯡꯉꯨꯕ, ꯅꯨꯡꯁꯤꯔꯕꯣꯏ ꯈꯜꯂꯨꯕ ꯑꯣꯏꯔꯝꯅꯤꯗ. ꯍꯥꯏ ꯊꯥꯕꯜꯂꯩ, ꯏꯃꯥ, ꯅꯣꯏꯕꯨ ꯂꯪꯗꯣ ꯂꯧꯊꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯆꯥꯁꯦ ꯊꯛꯃꯤꯟꯅꯔꯨ ꯂꯥꯛꯑꯣꯅꯦ. ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ. ꯉꯥꯏꯍꯥꯛ ꯆꯪꯉꯨꯈꯤꯁꯦ. ꯑꯧ, ꯌꯥꯏꯌꯦ. ꯑꯩꯁꯨ ꯄꯥꯏꯒꯦ. ꯌꯥꯅꯤꯌꯦ. ꯌꯥꯅꯤꯁꯦ. ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ. ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ. ꯁꯦ ꯐꯝꯃꯨꯁꯦ ꯁꯤꯗ. ꯍꯣꯏ ꯏꯃꯥ. ꯃꯔꯥꯡ ꯇꯧꯕꯒ ꯏꯆꯥꯒꯤ ꯃꯤꯡ ꯂꯩꯐꯝꯒ ꯑꯃꯠꯇ ꯍꯪꯗ꯭ꯔꯤ. 이사디 그리 람ꯗꯒꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯏ? 이마 빠바디 레이니 너트라? 이마, ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯔꯠ ꯀꯧꯏ. ꯑꯩꯗꯤ 이름ꯗ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯤꯌꯦ. ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯃꯩꯇꯩꯅꯤ. ꯑꯗꯨꯒ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯖꯗꯦ. 이쿠라 ꯑꯃꯈꯛ ꯂꯩꯔꯤ. ꯑꯗꯨꯁꯨ ꯃꯑꯣꯡ ꯏꯆꯥ ꯆꯥꯗꯦꯗ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ. 이마. ꯑꯗꯨꯗꯤ 이마ꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯒꯦ. ꯅꯪ ꯅꯆꯟ ꯅꯨꯄꯤꯒ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯣ. 이마ꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯟꯖꯔꯝꯃꯒꯦ. ꯐꯔꯦ ꯑꯗꯨꯗꯤ 이마 ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯀꯣ 이붕어.
Hoi ma. Tan butalid. Nahaway han balak padadi. Inphan manung da chen bok to se. Sil marang kaina phanglam bani. Hojikti yang manlak mandana mitta bu changdore. Sida muktoiba traffic police singsina marol ama lahu ga dawgi ki han khangan bangak. As hai makta da leide ne ngai leirame ne. Siure di asomde ta thorage. Khlang khang ko bi chama se muina muk lahorani. Kamdawi ai su imphal se sida tarak pasi ngasi ngarang ta nateba. Noigi lo loina khangi. Adui sharukti hospital ge tarakwa pharmacy mamang si de heta ngai roge. As lambi si su yade ne. Gari choba thoba kangu sing su ne. As pukai khrapo ne. Macha thobai khoi ge se ubi banate. As loide. Leira miuk to me am sing si de. Lai bungo moigi wa khangde. Ai gi mi walan bidaba. Dudi ade ta khamage. Tada. Mani se kita halak pe agadra. Hello chumna hello. Hoi yare side ta khamage. He kaino Thaballei netrane. Ma di sida ka dori ba. Thaballei nang di sida ka dori ba. Haima tamo yam thajadi ngarang bu yai do kainom tawe na nungdang pukhalapani kapna ba hida ama watli haidana ai thiba thoklambani kari wata leino pharmacy kan ka ta hodra bro ngarang nupa macha mana kuichin chinmirambani ngasidi chillabra karino lakhidre moy ye hina binine horen kailege kaine ne yam tapna hangakhini kadai chedo piro lambi silan thoga tu asung wang madagi achoba pharmacy dagi ne hetalo rosla adu tamo siga chelsiga paibiro ai sida sunghairamagi thongnariba gari marak sida pharene adudi sidhe ta ngairamo ai lorage ko hoi tamo laise leidi leibasani ko nupi aina Kuchin chendun hona jabasi udi ubi pasane. Aibu yam tongam biwina kalam gadrane. Kaisu kalam daudi mande da. Mai mawong si yam chamna di ui. Se. Aima. Phangdi phangye he. Oh, leira bo. Khangmure. Anawagi manaktadi kana kana lehoge. Hujipudi imale huriye. Chai singdi kanana puroktoiba. Yumda imamu halaludoini. Gari gi budi marang kaibanina kaisu khandeda. Adu nungaigadrane. Lawane. Ai mafumdo khangorage. Horen thabak loiraga laage. Aduga boyagi anabado kamduk sige haibudusu khanarase. Changugisi. Hoi. Ngarang test tawbagi report singdo ngasi yengagadi karino madi hairakadaba male. Khangdeda tamo. Miro laitabasina yam waida. Aina nupi oirambase laibak yam thida. Kaino. Puning ado yamna sonthareidubo. Hojikti aisu leirasidi. Adumaina sonthabase pangdubo thokpani. Haima Doctor Rang chatpa hokra male. Security singna mi sangma loi thingkre thamo. Kaidano. Akoi hidak leizaru bani. Amuta sangja hoge ba. Yaro. Doctor Rang hokre. Mi amde hengu yaro. Aisu patient party ne. Yaro habni ne. Adu tamo. Sumain tawrasira. Horen nungdang waira moina lakpiragera. Pharene. Ai kharangana laage. Hoi tamo. Se. Sales si yambadi natre. Yani. Si paisalo. Aduga
anabagi maramsu munna khanarase Yandiye khatol khoinasu selde dum piraida lana di lawno masina aina teng mangjabani ai soidan lak chang hidak tu ngairamani ai chale ko sel su pirami ningthina sakhangna basu natri karigino aigi khudong zadaba matamda mana hek hek mateng pangbiri basibo he thamoy nanglang kino Thaballei ima nangna satluriba thabaksi karaidano ha phi sananaba lang awat padu lawrubani aduga boyai guli awat padu su leire nangdi kanaga satliba aibu ima da hairamdrabo hairamida aina lanbasu natana aina yarina honga iba awonba mayamsina kari ima kari akaiba yawgrage khatoloinaga ima da ngangapga yawbraba hai nang nupi ni nei nupi ima wa haike nupi haisidi khongthang ama soibada amuk hanna men khatpa ngamdabani ima nangna loinariba mahaktu kanano karaidagino mari makhong sengna khangabra ha kainu ima madi a kasardagini na haidudi phare ima na pamdaba oiradi ma la anon haigrage aina banglubana madu yongna khanta hawdrima ai ngasi phawba miyamna pamdaba khongthang amukta thangkhidri thangsu thangoi magi isam chamjaba mawong duda sum tinarubani ai la leba ima hai miyoi ba haibase unsana kupani nupi kayama siksi laudabadagi thogaidaba thodok tho ise nang khangdra hai lukkhrabi masa haido mi mang thokana as pakha tabiranu boima imana tu yongna pamdradi ai kaidaw haibanu boima yengni masi as hairingai sida ma amuk la ine masi ima ainadi mabu chaiba ngamaroiba imana phanabado haibikhro ko ima ai ngasaina changpa yarabani ada idum chana wari ama sakisina ado boyadi pathari bro magi anabase hojikpudi thoidokna ka hena hododi mandre adubu ibungo Sarat ima nang sauranu ima isana mi leitabagi ibungogi mateng adu laurubani ima masidi imung manungi tangai phadaba awanagini imana hairise nang khangamanida ima mitei mai pau ba phangja hodrabaina thablabairamda Manipur sida ima gumbi thamoi sengbi amada ima haina ko ba phangjabase haigidi laibak phabani ima nangisu sagai gi haurakpham amadi leifam thoina chumi ima Thaballei gi madom sana karimta hairaktabra ima adu yang koidasu haigadabado adu microba masidi ima mayamna chingnaribado hingondadi tayonana thoi aina lepkiba phirepti ahongba legande adunabu asam gi chawrba kaithil kaya thadoaga iramdam asida ahwana kaya khangibani ima adudi hayo ibungo kari isa nupi sibu nangi sagai duda namang thana Nupathoina pushinba ngamgadra ima himpham machet ama toirbasu mathong chadabai khura adudagi kanba ngamjari ima Thaballei buaina thauna phana pushinba ngamgani thogalon khangdi hainadi warobi ginu ima thamoi sengna haijarabani aswaiba wahai yawarbasu ngakpiu ima asuk thamoi sengna haijarasida
imana singnaba leiribroba nangdi kari khaliba aigi wakaldadi aikhoibu khangbiba wakhalonsu tinhajaba noigi sidi aibu thamoy yam kanbi tahanbagi mawongni ne ima masidi mama amagi seksinpham thokpa duni pumnamak imana sangyeng tawbani ima ikairunu nanggi phirepna adu yaunarabadi nang khaton hoi nadom sa hoinasu numit afaba yengaga wa loithoknaba tawsi na hairabani ibungo Sarat nangbu ikaibrane ima Ikai de ima. Ibungo macha nang bu kapanu kai daurage se to se mama na ne humai humbige se nangi mamo ya na ba si chu pharabani na aikhoi su ne yumda haladabane hai angang do samandana ni kapibdo sagre moigine guhati sisu kadai ima ne angang dong ta posan gese ima saga sabasida posaluranuda hena kapaknabane adui sarupudi phel makasida nungai nang hakta pothabiuba hoi kadai angang do sagre mapadi halakraba halakri ima ma sune pangwa hegware is ningol mawa ukai ta e haido hek tho e do ngai kho nahan I wa le haina mangondagi lobado madi kaisu tawde haibra tawde hai ma aingondagi lawdoksu mana yakidabani apikpa angang cheli haidana khangde bema magi lamanse aikhoina punsigi kaufam thokte laibu laiminaradi isani iyani khaide ko adubudi aina subo yaida hairibani da nabai gi lamanse ichilipana punsi simagi singbang amaroi hadana angang du tumkhraboi ma hoini he wara male tumkhre abungo macha Bapalai mapan sidine thukpaga ngamba janate sai ima se boyagi awat hidak sing do loi leira abani aduga ticket su lori hayengdi akoi soiduna thoni phare hi namai ga do humang na pumso chole sidane ngai hak ta phamu lause Thaballei boyagi pothari bunatro ma na marol ama hoi su haide mai su haide masabu khara nungai de haibro ibai laktribana ngasaidagi hangambane khara nungai re na haida ingondadi hojikpudi nungai na tummi phare adu tamwa aikhoibu haying pung kya da thoktoino counter dang hak su phamgodabani na taramathoi baro dai da thuasira hoi ima mathang thada isiani bai amuk checkup laga loreda Sarat ima nangi laman sibo ima hoina karamna sinmangam gani ima leizaramba nangi yumpham masetusu nasen gini haina yonthoaga nasen gi punsi kanbire
Natradi ima isasing lawai da khut haptuna selamgadabani. Asimane ima. Kaino ima masidi mayamba mana manaw da tokpham thokpani hera aibu mitop tawna mioi ba haibase khuba khunamni aikhoina heyang waraga boyaina muk aikhoibu tengbang doine Hoida. kanade seima moigi sidagi nga chobam leiroge ngasidi nga thongba chathokse Hoine tamo. Ya waramani adui sarukpudi isu masa si puraga hangsik langboina ima lorake nang saithana batawro ima bu lun phauna bangam gadra ngamdoi redi aine adu budi noi leitri ngaida som thokpadagi maitai lon phajana lon ba ngayon ba mayaw bane Manipur ima gaina hekta kaura aina su Guwahati gi ibungo na hekta kum mangonda gine hekta laurake se ima Hoi ima. Haigummadana imana dumai noina tawbiragira. Phare phare dudi noi thaurang noi silamoko ai phat lakani kuiroi ko ima hey la o bobo kanga leithu si isu sidi Haying yum yorani haibasida. Mathum marang hawi. Yokningbana. kaidobagi ma da mo hairurino aina sum chat yabudu Hoi yasi ware. Yengba ngamdre kaina. Ngasai ngangbadane khumbamga khangdrabane. adubudi imagi thaujalna aigi ibungu machagi mama oiba phangjariba natro Chaloda. Asibu wanina thangnabada boyai leibni. hoine haidi kauri ado hayeng yum thoni Guwahati gi phajaba mafum khara koirusi haibro Kaziranga National Park Brahmaputra gi jahas kado tongusi haibro Ho khangjare ibungo. Walingai kandadi haibidraga hojikta last bus ni tonghorasi kaido ho khangjare nangi sidi hingonda yam pen resort oida o heijade aikhoidine mingonda pendaba thamba gaido heijade tamo adui sarupudi iruja thokpiruro ihe idea ka obam yawredana kari mu kawrage haisibo angang singi mafi marol amta leiraktre ai amuta leirokhige kuiroida sidagi arak babas ama tonglaga hekta chalage paltan bazaar dagi ne hekta lorage ima sulani nga do ai laga semage ko ai kuiroi ko hoi hai kadai da no mana mu iping na thokrisina ho nasu nupagi phi amuk leiba kawrena amuk taha chen krisini hoine isu leida ya ponte asu yam lapna laga ima angang du tumkhraba natro tumkhre sidane iren jana mukta hifansi isu masasi humangna punglu lupedana ima sune ngai hakta pothabiro base ima ai loina tawjarage angangi phido hayeng ayuk lawraju dum yabane adubune masa mathanda punglang heklanga amuk taha sengkhrene se thabak yaman tawrine ma oibagi ngamini ai khoi noina ngam ponte phare sima ai nga se hekta semdorage semo hangsik langboina tilhau sanamdo semage hoima aine man halaktingai sida nga thongbusi loisilage aduga man hek halakpaga chak loijare chana na batawrasi kaina yam lemna hairaga khupi chi khai kai mabuk pen na pijage hai Thaballei ima Sarat tu bu halakiroi doi jatlane tariba pausiga ha kari paungui ma nate ai khoina leiriba yubusina hai hobada na khoigi paltan bazaar haibra kaino aduda bom pokhaibada mi humna sire mangana su e hairi ne kaino haisibu ima kayam kuirage hojik phangba pauni ne as kamdong ni de nate kanadi paul lok doi ba de bas to ga sakhi hai dai ne as ai kayam dori ma Prema kai dau ni nang Thaballei
Ima, Chak. Ima, kaidore? Kari khalino? Ima, Ima di wakhala mataururedana. Fare se. Haugradi haugre. Haugraba mangni haina khando ase. Dui sarokpudi anoba lambi ama semnaba hona hause. Hayeng anta haugatlaga ithong singdo ising loina phatoge. Hoi. Khangdene. Phongna maru lukthara kansida. Hidak amuk kapsillaga. Madugi phaudubu kanana chagadoribano. Ima, wakhallo kainoma tawgre. Adu haiba natiye. Inma chagi hotna zamanna aikhoge phaudo as kayam phajare. Charonga chungrajani. Handakti phaupo nipudi soidre ma. Asengbarani haisibo. Asengbarani ma. Pumna makse isana honajabagi mahaido laina ubidana phangangadoribanine. Adubu lau sangamdu pananaba hotnabada sangkriba seldi onthokna yamkhre. Adubu ima sel changni haidana akhoina lau udradi nipan tangna hingmoidro. Kanagi khoibadagi habemga matam. Hidak kapadagi haujikna amu khawbagi tangkak. Lau yainaba mechingi is imadine ipade pakhatlida. Matamgini ma manglakna ra kaini kibedagi phunga sida ahing sum le achi hairo. Nangna ne phagi heta onthorakpa. Phagi macha mayam sina anauba punsi ama semgadoribani ma. As lao se chakse chathorse lao. Hoi. Ima, kaidawrage se somda Laiba ngamdadana hekta chelabani. Kaidawrage nang adu am pakhana laidubo. Nongse tarakadra haidana chelaibani ne. Nongga loi paigre. Tu chingkhong chingyaga se phaubai mapai na pik thangre. As yengune mata ama oina phajadrai ma. Hai langkhinu he nang somukta. Kaidawrage ba. Nongse mawong amai tawtawine. Ai laiba ngamdene he. Aduni ne wari ke khawraga mok nong na jengradi as farak tarani he. Aduni ne imana khallibase. Da yeri ba mechinse ai amtango ke. Ado nangbu sakse hana chathokhodana. Halaga charage ma. Hoi. Hai thunadi halau ko. Hoi ma. Isa si mirol ga leitabane mathanta punga hekware. Isori bungo isa ge wabase khangbiyu ko. Haima kana ganone mana wari sadana muk leisibo. Tomthin natrane. Hey mani ne kaidawrabano prap amu halaisina. Hai bungo kari hairage. Ima. Itaw Tomthin na hairiba. Mechinse thangnariba lokon mayam se loina yeidoini. Aduda aikhoigi su hauragena hairamaba natro. Hairamabani ma. Itaw Tomthin khoini lambi maya sida hongkatlage. Hoi. Imana tek takhat piro. Kasu kuireda. Se pakha. Nate bungo. Adu nang chak si hana chathokharodana. Tangai khodi ma chak to. Haima nang mamtona ne tripalga dasu apuron hairamabani. Ima ai lambi maya sida thokpham hana mukta semugi. Hoi. Tar su tana yehudaba yadabani as natradi pharak yam tani ko. Hoine. Se thai pakhalo. Matairom thangbala kola sidi ni yambanara karino tangkhai bu changkhramalen he. Se ai khoi sune
ngamnaba hotnasise se kaisu pakhalo no ima nong du chu tapna humdokre hoine sa Ngaji bai. thamo ya hai Tomthin ibungo nang su waramani Suwa de dai ma. ngai hak potharo Yani dai ma. amuk ne ekhoi si pharak ta haudana to orani amuk ta hangu khigero ibungo hoi ma ai hango ki ai taw to chachi law ku yaudene se ngai ha wajabagi wani loiga dawridana yum hek yaudi phawne potha phum khangoi dawribani moi mayamgi si yeidringaida lambi mayani aigi si hana yaithoge na haibiradi kayadi nungaini hey kaidawre amuk tanna halaidubo daw yadri ma ha phogoi je mapum phana paiselamaga yumda karase nati adubo kari amu hairage ne moise lotion ba phana kanna hona bane lotion ba ngamdre aduga khwaidagi lu amana machine gi achowa part amasu ti khribo hai hori ihe onthok panida kumga laiga pai haido hek thoida se akoi base fazana simjillaga ne ha aikoi yumda kana na ba tawrasi kamdau ni haige isa singsidi ha aying ayuk to ayaba mechilama thiraga ne he yei thok tu mangai loire ma karase hoi taw Tomthin hayeng an taw ena thenarase Thenarase ta. Wabana lore aidi labuk phawna lambi tana ba hekta chela abane itaw dusu yorok tini se mabu lambi yuna na chinga jala Itaw nangsu lamjin di phana yang bujane phana kana tanarakpane pangdeba center dagi nangna thorapada medium ta hodoba natro uramodi itaw uradine moi star phangnabane na tanaradam ne saina uramoi gate to di sum hangdoba natro kaidinu itaw lok kana to sulambane natradi amu akhoi pharaga luku oidro lu khaktang kokpi di phaine chai sabadune ba aine yamna kiri se itaw yarse itaw sidagi di akhoni ningtam dorabane wabana sulore itaw asigi charum khongse asida ngada puthase wabana sulore aina ngasai sem ki ba chu machai dubu sidya pari itaw nongoda mekhe yaw natro mekhet tu ngasai machit oina hapti hapkhibane se itaw se kari ginu machiti ibo mapum moina hapadi moina check tawda irai laina phagi roidro adugine me nang zuba ko fodi pura more ni ta itaw seta pira itaw akhoi ni ning tamme ko tamme itaw sidagi di ba samna ga je khaga sel painam honarasi itaw se sel time masdi kaisu nate ai di bol le pakena khali ni ne kariya vote leptei ba sahi amani dagi wani itaw ai di hojik thika lo khai gi itaw yengo duga en ni khara pudo yengo ba kai piro yare to hogolo chachi yam nei rena chachi to mang khani ba ai khoi bu thirakani hoi chachi to amuk pharaga ba ai chai chabdo ai yam ki ko
ꯑꯩꯗꯤꯅꯦ ꯑꯗꯨꯏ ꯁꯦꯟꯇꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏꯗꯕꯅꯦ. ꯑꯩꯁꯨ ꯆꯪꯉꯔꯣꯏ. ꯉꯥꯏꯈꯣ. ꯑꯗꯣꯝꯗ ꯆꯠꯂꯔꯣꯏꯁꯦ. ꯁꯣꯝꯗ ꯁꯨꯝ ꯐꯩꯗ ꯆꯠꯈ꯭ꯔꯁꯦ. ꯍꯣꯏ ꯏꯇꯥꯎ. ꯃꯤ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯐꯔꯛ ꯇꯥꯅꯗꯤ. ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ. ꯍꯩꯁꯦ. ꯃꯩ ꯅꯠꯇ꯭ꯔꯣ? ꯃꯩ ꯆꯥꯏ ꯏꯇꯥꯎ. ꯉꯁꯥꯏꯒꯤ ꯃꯩꯈꯦꯠ ꯃꯔꯨꯗꯣ ꯃꯗꯨꯗꯒꯤ ꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯌꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯥꯏꯈꯣꯅꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? 시디 서로 빨리 보여줘 있다. 엄마, 호버이네. 호버이다. 호버이래더라. 근데 자클래. 또. 그라도로 있다. 그라도로 매. 하도로. 나티네. 한도로 보내티네. 마이세. 영광의 자이 또. 제로우지. 놈이 지놈이 우드이다. 제로우다. No. No. Hawai may tapas di daw rano haibani 사람이 보다로 저자는 하이고 시고 kanada no ni sibo daw ni bo ni thaballei daw ni 난 보이야. 소금나 사크레다나. 이씨. Waitida ko do kamain tong ni sidia. Kayo na tawag mo sibo. 아무튼 알비고 까리노 이는 딸이가 바와지 무엇인가로 까나나 이기 지부 좀나 도알리버노 이마 좀매 bungoy loire잖아. 로이래. 이마기 붕어 나한테 지도 우리봐 웃기 마빠이 치러 이마이 싸는 혼갓람 마빠이도 우이붕어 이마 지금 한다 그래. 신경 비비고 이마 나차 하나 까불 셈도 콤비로 이마 따오가노 이마 나차 하나 까불 셈도 콤보 이마 로이래 가나노 토로 까리 누아이 Thaballei bagino 자히 amagi humang mamalbu mai thadokdana odolhan birisibu karigino ho mangdali pulawo mayong na nawangang na se ima ichana kanada kari lan khrabage Ai Nganba. Ai kura Pradhani. Koko. Se. Kurana. Hairi sitauko. Mayam su tabiyo. Ai Ibema. Thaballei. Se. Kari haigadam no. Kura su khangdre. Yeng bangamdre ne hei. Noigina tause namana sagi mawong se. Nungaite onthokna nungaigidre. Nungai tabagidi sini hainingai leitre ko adubune ikoi mayamsuni aina haijaribse ikoi mayamsu uredana se tawriba phibamse hojik kari tawsige kari haibudu ikoi mayam khanarado bani khanaba tabani nungai taba thogdoksidi haughredana ibema Thaballei ibungo Nganba ko haughrebako Sasa, aina hairise. Onthokna. Tahada Pradhan. Hugaido. Huralaga purambo oiramlabati. Ai tamoy asida siyong nanungait
ꯂꯩꯇꯕ ꯄꯣꯛꯂꯝꯂꯣꯏꯗꯕꯅꯤꯅꯦ ꯇꯥꯗ ꯆꯨꯝꯃꯤꯅꯦ ꯃꯌꯥꯝ ꯃꯁꯤꯗꯤ 이마 이자부 잉내 마이 타독비란바네 아이 잉닌드레 아이 로이래 마얌 뿌나막 아이 까리군밤다 마얌다 한가사게 마얌 뿌나막 아 웃기 마빠이 시부 이앵드나이 고이까얌 꾸이나 숨 깝키가다게 아 시가이 전싱도 마이 타람이 범호이도 마코이수 웃기 마빠이 시금나 마이는 짝드는 망서노 마얌 아이 클럽 세크레터리 모이나 와마다 하자게 클럽 세크레터리 대박신나 시영노 와라바 마타 마시다 아마나 아마기 마팅 빵나버기 마후타 미기 파우게 마이 타가니 하다나 타리버시부 홍나브로 거의 롱미나 때네 롱미기 와바 강나세 하우직 이다와 뭐기 와바세 까리나 메카까다우리 콤비요 마얌 마목도 콤비요 에이 망제래 이 코이 마얌시 수마이나 떠오르시 아이 프라단 모이나 다 하이제게고 자자 마얌몽도 답이고 숨독시 아이 코이 마얌나네 한덕기 꿈마시기 오이나 포봇 아마맘 땅 오이랍수 앙암바도 마도 마마 마사시다 빵비를 씻고 한덕기 쿠라 나다 마두 도비가누다 mayam gi humang mamal dubu akhoi na karamna 아이 nganba 아두마야 칸가누 nganba Tomthin 거기서 응엄마 마팅 빵가니 아두리네 코슈 마야부 크름자리 그이노 파리가 이반이나 마야부 크름자리 그이노 삭가 쿠라 프라단 아이 파리니 마야무 쿠름자리 이만이 그놈다 하이즈기바 미암 그이노 마얌 마바리는 강능입시 그이노 하이능입시 다이엔지 하유 ngasi기 thogdoksi parige gena cheksindabai thokibane 마얌 chaothoi ga ngarang nungdangse 센터데기 로나 진 도록바니 와드나 소이다 마이쿠 탁보다 소이바다기 마이키 마루랑 톡다 마이도 하우기바네 마야 tasing na ako'y soy kiban niya nisana lahat na lairubada ako'y pagmay niya ay kangjaw dre niya asing man niya 마이도 하게 하더라 하고 같이디 아이고 이산이 이라세 야서리 아이고 뭐 먹다 낙비요 매am ako'y ngasinig ipatapon sa ase sisinaba tukserage miya wasak to na hijari among tangakpiyo miya among tangakpiyo 이마 nganba nakong paido na hijari Pari bani mo tangakpiyo yare Pari Chaothok Roselaji ko Nganba imagi bungo ima Untong na laibag tikre na ko imay jagi mapotse. ima mang da uri ba Utki Mapei se ima ichagi laibak ne punsi ne Ibungo. 제 까리노 nang tawri ba sibo nante nang utparasi do wali ba sibo 까리 기노니 ibungo 이상하게 봤다와지 뭔가네 제 이마다 도저 뭐야 지도 어찌고 혹질래 못 지고 까리 기노 라 어찌 ibungo imagi ibungo
Hauzik tabikhre Radio Lila Utki Mapei. Lila asida saktam langkhiba singdi. Sarat ki saktamda Aheibam Suraj. Thaballei gi saktamda Longjam Wakchingleima. Thaballei gi mama Soro gi khonjel da Sapam Chanu Prema. Nganba Khwairakpam Nupathoiba. Pari gi khonjel da Irom Athouba. Chaothok ki saktamda Oinam Tomthin gi khonjel da Tomthinnganba Aribam. Pradhan amagi khonjel da Khwairakpam Bishwamitra. Lila asi Yai School of Artists ki artist singna sanabiba Radio Lila ne.